Wangjing KODOMPOKPI da LEIBA District Sports Complex da ASIGI kundagi District Football Association DFA THOUBAL na SHINDUNA CHATHARAKLIBA SHUBA Division Football League Tournament lesingani kunmari kunmangagi ngarang SHANNAKHIBA match da Yva Wangjing na Pff Charangpat pu Panjal ani soinoda Maithiba Pikhre YBA gi mai pakpagi goal singa du jersey number 10 manga hais birlana match ki yankhai suba minute aduga jersey number 13 L Avinash na match ki humpuni thoi suba minute goal mamam chanbangam ki match asida YBA gi jersey number 13 L Avinash jersey number 18 Etomba jersey number 30 TH Joyce na mathang sitna tarahumdoi suba nifu suba amasung nifu nipan suba minute referee na yellow card amamam book tawki Team Asima ki jersey number 10 and Supreme na match ki minute nifu amasung nifu mathoy suba minute yellow card ani book tawbagi field dagi mapal thoan ki PFF ki jersey number 10 mathoy M Risikanta amasung jersey number 4 M Biren ani su match ki contracted suba amadi nifu taret suba minute yellow card amamam book tawki ASIGI kunmari ki nungtil pung amatabada Santos FA Tenta amasung Sangayum Form FC anina league tournament asigi mari suba aduga nungtil pung ahom dana FC THOUBAL hauka amasung PFF Charangpat anina mga suba match oina sanaragani